guys ngasigi topic asi matam sina paisa dagi yamna hena valuable oi magul lei haiba topic ni imagine tawbiro kana gumbana nangonda crore tara singasi pirane na offer tawre aduga nangi punsi ki sahi amadi mana lawrane na khallase ba sahi ama nang sahi yang khai silai gadabda sahi ama hantharaga hingani natraga sahi ama pura mana nangonda gi lawkhrani hairase madu nang yagadra mi ayamana madu da yaro yeba ekoi khuding mak sinane pung khuding mak minute second khuding mak si masi manghalli si kari gino hadi yamna maru oidaba thabakta aduga value su leitaba thabakta maramdi ekoi ne yamna samba wafam ama adum kautho e matam si paisa dagi hena magul leiye mani si tanba yai mangkhi basu yai amaka hallaga tan basu yai ba paisa si adubu matam di tanba yabra second am haukhre na khalasi masi matam chupagi oina haukhre la roi hallaga billionaire scientist ningthau technology sigi singse sina punsi sigi minute ama haukhre basi masi halla pura pasungam ngamte matam se masi khaktane resource madudi miyoi bada pung kun mari si nong bada phangis pung kun mari si da kun taru phangbra kunthra phangbra phangaroi ba mai pak laba miyoi ga isam samna laiba miyoi ga khenari ba se phangliba matam makhoida sapmanai maduda khena ba leite ba matam sibu kamdauna sizin nai haibado aduda ne ba khena bala is minute khuding maksi nangna tambada matam si piye nangi future si phanana ba gidamakta future si nangi semna na ba gidamakta minute khuding mak nangna nangi manglandu madu kauthuaga scrolling tawbada manghalle ba matam duna maram oiraga nangi apamba pandam dudi amaka maduna manghalle mi ayambana hai paisa marang kaina aingonda leitien nangonda paisa marang kaina leite paisa yauraga business tawgadabani paisa talaga business tawgadabani paisa na paisa tanbani na haibasu hayab adubo real question ama layeba nangna nangi matam si kamdauna spend tawrige nangna nangi matam si kamdauna khars tawrige habadu nangna nangi matam si reading tawbada lairik pabada anoba skill tambada exercise tawbada natraga nangi afabe habit ama sembada tha thabataragadi invest tawbataragadi paisa si masana adum matung ilakaneba adubu nangna nangi matam pumbase ngahakki nungaibada aduga ngahakki thamoi pena ba honabada matam si khars tawbataragadi spend tawbataragadi achau ba khudong sabase adum haukineba ningsing bayai paisa haibasi reward ni masi matam sini investment ne matam sidi phajana use tawgadabane imagine tawbiro marup ani lei marup amana pung ani si nungti gi anob skill ama learn tawbada mana matam si piye atopa marup tuna sab mana ba pung ani do productive oiba kana ga ba thaba ama fogo tawdabida sum manghalle ba matam pung ani si sahi manga gi matungda marup amma pung ani anob skill tambada piri ba pung ani piri do nungti gi adugi marup tuna expert ama oire yamna loiba khambana ida ba khudong saba mayama ma sumagi mamangda taaduna leire sinsu sizina ba yawre atopa maruptuna hangi karigino aina mai pak tribasi yana pungani si adum free da manghallaga mana kana ba thabak tawdabida manghan khebadu adu madi karigino aina mai pak trise mana mai pak lisi karigino aina hangi masigi pakhum si kaidongai da laknate pakhum si kaino laknate masi makhoina matam si len khibadu kamdauna len khi haibadu adugi len khibagi mawong duna pirakpa result ama khakne nangna masing thigano nangonda paisa kyam leige paisa kyam ta lage haibadu masing thigano masing thiyoba yamna singna thiyoba masing si karamba nangna nangi matam si kamdauna sijina khi haibadu maramdi sunrise khuding mak ayuk si nungtigi lai me ayuk khuding mak sina nangonda anoba khudong chaba ma adum piribane adugo numit tarakpa khuding mak si every sunset haitare sina nangonda ning singali madudi ahen ba nong masi haukhre haibasi matam pumbagi oina haukhriba ngasi gi se hayeng halagala aroyeba hayeng si hayeng ni hayeng to mak hangsit oibi aroyeba haukhriba matam se manabadi manbani tawgim sung haukhriba matam to halaga suklak la aroyeba nangi matam se nangna protect taw nangi matam se nangna izat taw nangi matam se nangna phajana invest taw phajana sijinnaw maramdi matam haibasi currency ama khaktani paisa gumbane ba mas madudi amuk halaga laktaba masigi message ina nangonda pukning thogatli haiduna khanba taragadi like tawba share tawba comment tawba subscribe tawba Facebook account amasung YouTube channel Elisab ase kawbigano mayam please subscribe and follow my Facebook account mayam ningsing bayai paisa na
nungaiba comfort ngahaki nungaiba comfort life ama leiba yai adubu matam sina yamna artha leiba meaningful life ama semba ngami. Thank you all. See you in the next video.